ngasi phone ki ba tuan tuan ba si phone sing digi maroi ba pausing khonga charga ma'am da share tawjagi ahan bada commando personnel taragani thoi sena ba palel drug case ta police officer ama throws examination tawkhre ngasi dagi na sai nipan lom gi mamang april kungani pan english singani ga taraga humdoi gi ayukta more tamna yamlaba illegal drugs sing pushla para fokat kiba thodok ta matam dugi commando more post ko officer amasung personal taragani to yauna accused ni haiduna search story ba apun mamioi taraga taruk ki mathakta sa tharakli ba case ki wayel da police ki sub inspector of police SI amagi throws examination ko na makhata na satakre thodok asigi matang na ahan bada Kaksing police station narcotic drugs and psychotropic substances and the NPS Act 1985 ki section 21/20 amadi Arms Act ki section 27 gi makhada case ama register tawduna lokhatkhi bani adubo case asigi Central Bureau of Investigation CBI ACB Kolkata da khusinakhi badigi agency asina thodok sigi matang regular case ama lakholaga investigation satharakhi bani agency asina masigi investigation satharaba matungda charge sheet thagalakhi badigi Housing Impal Uripok Serap Court Complex ta lairiba Special Judge and the NPS Fast Track Court Manipur Lamkhan Pau Tonsingi Court case asigi wayel sa tharagli bani thagdo asigi matangda Fast Track Court asina lakholiba Special Trial Case number na 76 of 2018 ni Housing lairiba case asigi stage number sigi wayel gi ahanba sarukta case sigi charge ta maming palakpa prosecution witness PW Singbu examine tauba amasum makoibu throws examination taubugi thabakni wayel gi tangkak sida yamlaba illegal drugs sing adubu pushilakhiba commando personnel adubu freaking amasum checking taukiba Thaubal district police commando gi timbu lusingkiba sub inspector amagi throws examination gi thabak ngasisu makatana satakhi masagi sai nifugom dairom suraklaba police gi sub inspector asi case asigi prosecution witness PW number 16 Mamang da mahana court asida pikibi statement singna yumpham oiduna mangona defense counsel gi makeida lebriba counsel singna throws examination sathaba hokrabane adubo mapung phana loisinba ngamkhidabadagi ngasi makha tana sathaduna loisilaga makpo case asigi PW ama oibadagi research tawkhibane makpu ngasi throws examination tawkiba counsel singna case asigi apunba accused taraga taruk ki manungdagi accused number 2 3 4 9 amasum 10 gi defense counsel singni Mangona satakhiba throws examination singi pakhum oina mahakna phongdokhiba singi manungda mahakna singnabadagi police ki gari sing adu lepnanaba khamhannaba haikhi hairi masi makhoina lakliba mong aduda mangona singhanbadagi ni haikhi adubu mahakna police ki gari sing adubu matau karamna singnakhibagi haibadugi matangdadi wahaina phongdoktuna sandokna haiba ngamdre haikhi loinana illegal drugs mayam pushilakhiba aduga mari lainana mahakna source mathakdagi mangjaunana information amata fangkiba leite haiduna su court phongdokhi ma amasu ma ki team na numituda case asigi accused number 2 amasu marigal lanai oina wa hangkiba natragana wari wataisana kiba lekidi haiki asigumba illegal drugs singasi fogatpagi matangda general oina natragana NDNPS eki makhada akanaba authorization leibra natragana leitabra haibigi matangdadi mahakna khangkiba leite loinana mahak hairiba sing asigi authorized ayaba piraba miyu amasu oikidi haina court phongdokhi masigi mathakta case asigi independent witness anidu mayum dagi pick up tawrubagi sapsaba matamdi mahak ningsingba ngamdri haiki palel bazar sathoksin tawba miyu kya ama mahakna thengnahi hairi independent witness sing adu thaudoktu thoktringagi mamangdagi police officer asiga khangnabagi mathakta makhoi club ki member sing oibadagi mafam adudagi makoi anibu lokhatpa salamdai ningthijana tharang taroga lepkhibani hairi maram sing asidagi makoibu case asigi independent witnessing ohenbagi dama khanakhibani haiki Defense Counsel sing na mangona satakhiba throws examination singi pakhum sing oina mahakna court makhatana phongdokhibada witness singi mamangda Maruti Gypsy anidugi manungda yaurakhiba bag sing ihan hana hangdokhiba miyoidu mahakna oikhi hairi adumaina ma hairiba bag sing adugi manungda illegal oiba polam sing adu yauromgani haibadi mahak amasum maki timna khangkhidi haina court phongdokhi thaudok thokpham aduda gazetted officer adu ayuk pung 8 minute kunrum tarakpada thongnakhi
माकी मैखेदगी एसपी दा फोन तौदुना गेजेटेड ऑफिसर अमा थाबिरंगना हाइजखिबनी अदुबो केस असगी इन्वेस्टिगेटिंग ऑफिसर ना महाकना थौदोक थोकफमदा गेजेटेड ऑफिसर अमा थाबिरंगना फोन तौखिब्रा नत्रगना तौखिदब्रा हाइबगी मतंगदि इंक्वायरी तौखिदि हैनसु कोर्ट फोंदोखि हैना पाउसिनसु मखाताना फोंदोरगली मखा चतरक पोइना तोप मरोइबा पाउखरनमो शिलक पोइना तो पतिन मपालम गेबा मरोइबा पाउखरन अहानबदा मेजर अमा मतोमदा सिजखरे नॉर्थ कश्मीर की मनुंग चनबा कुपवाड़ा डिस्ट्रिक्ट ngasi इंडियन आर्मी की मेजर अमा मसा मतोमदा सिजखरे हैना कश्मीर पुलिस की मकोक थोंबा ऑफिसर अमाना फोंदोरगली लैखिद्रबा आर्मी मेजर अदु तंगदर सेक्टर की मनुंग चनबा फॉरवर्ड पोस्ट अमदा मथौ तौदुना लैरिबनी महाकरी मरमगी दमक मसा मतुमदा सिजखिबनो हाबिगी मतंगदा हौजिक फावबगी ओइनदी चपचाना खंग ngamdri थौदो अदु थोकपगी पाव हेक फंगबगा पुलिस टीम अमना मफमदुरा संसिनख्रे थौदो अदुगा मरी लेंगना कश्मीर पुलिस ना केस अमा रजिस्टर तौखिबगो लोइनना मिसी अदुगी मतंगना थिजिनबगी थबक थोरमसिंग चथबा होख्रे फॉरवर्ड पोस्ट मथौ तौरिबा आर्मी ऑफिसर मतुमदा सिजखिबा असि हंदक सहीगी ओइना ngasi थोकलिबा थौदोक्सिन अहानबने हैनसु पावसिना मखातारी लोशिलक पोइना तोप कंटेन मसामना रेप केस ता चेनबा मिनिस्टर धनंजय मुंडे मफम थादोकनबा वुमेन विंग ना तक्सिनख्रे हौजी हौजी रेप केस अमदा चेनरबा याय हैन सिंगनरिबा महाराष्ट्र की मिनिस्टर धनंजय मुंडे मफम थादोकनबा महाराष्ट्र की बीजेपी वुमेन विंग ना ngasi खोंजंग संसिनख्रे औरंगाबाद डिस्ट्रिक्ट कलेक्टर ऑफिस मनाक्ता बीजेपी वुमेन विंग महाराष्ट्र यूनिट की नुपी सिंगना रेप केस ता चेनबा मियोय हौजी हौजी महाराष्ट्र लेंगा पाइरिबा महा विकास अगाहादी गवर्नमेंट कंखत्तुना थमले हैना मराल सिखिबगा लोइनना नुपीदे चथबा क्राइम दे सेनबा मियोयसिंग हौजिक लैरिबा गवर्नमेंट योखत्तुना थमले हाइबसि मयेक सेंगले हाइरि रेप केस ता सेनै हाइरिबा मुंडे सैनिफुगा मंगा एनसीपी दगी एमएलए ओइना करखिबने मा हौजि हौजि महाराष्ट्र की सोशल जस्टिस मिनिस्टर ओइना थौफुरी अमरमदा एनसीपी की चीफ शरद पवारना एमएलए असि मरा लेरमलबदी मदुगी सबसाबा सेराक फोंगनगनी हैना हौखिबा सयोल फोंदोप लैख्रे हैनसु पाउसिनसु मखाताना फोंदोरगली लोशिलक पोइना मयामला तेंतकपा मरुइबा पाउंग खतंगा मयामदा शेयर तौजरमगे लौमी सिंगना ट्रैक्टर रैली चटपगी राइट चाउना लै लौमी सिंगना लागलिबा जनवरी 13 रिपब्लिक डे नुमिता शांति ओइना ट्रैक्टर रैली चटपगी कॉन्स्टिट्यूशनल राइट लै हैना लौमी लुसिंगबसिंगना फोंदोखिबगा लोइनना रैली असिदा लौमी लिसिंग क्या सर यागदोरी लौमी सिंगना जनवरी 13 रैली मनुंग संगशिलक्तुना ट्रैक्टर रैली चटकनी हैना फोंदोखरबा मतुंग हिरम अदुगी मतंगदा सेंटरना सुप्रीम कोर्ट यंगसिनबिनबा हाइजखि सेंटरना हाइरखिबा मतुंगिना कोर्टना हिरम अदुगी मतंगदा यंगसिलबा मतुंग लौमी सिंगी खोंजंग दिल्ली मनुंगदा चटहनबा नत्रगना चहनबा हाइबसि दिल्ली पुलिस की मथौदांगनी हैना पखुम पिरखरे हैनसु पाउसिनसु मखाताना फोंदोरगली अमसुम भारतीय किसान यूनियन लेखवाल पंजाब की जनरल सेक्रेटरी परमजीत सिंह फोंदोरखिबदा लौमी सिंगना राजपथ खोंजंग संगसिनना होटनाखिबा लैते राजपथ खक्त नतना हाई सिक्योरिटी एरिया लौमी सिंगना खोंजंग संगसिलोय लौमी सिंगना ट्रैक्टर रैली चटकनी हैना लेबलिबा मफम सिंगदी दिल्ली की आउटर रिंग रोड की सरुक्तनी हैनसु पाउसिना मखाताना फोंदोरगली दुगु मैम हौजिक ओइनदी मतंग से लुसिनजरगे दुगु मैम अनौनौ इ पाउ हे लापो मैम अपडेट पिजरकी एंड थैंक यू